Sayon ba mapada onsilagtuna konjel lumthana makha tarei. Pabong na haibu khuding nasa na ngasi phauba induna ta lakpani. Handagi khongthang asimadi nasa gisu apam daifam thoktabrani. Pabong nasu nasa gi wasiyabiyo ai sanabu nungsi. Sanangan ba sangchikna masada yengduna lei tumina leuraga hairei. Hoi sumi isana hairibdo adubu samas haiba masu leiribani leikai pali. Yumsida saidang handuna thamba misak amabu karamna yumsigi yumburi mi ohengadoribano. Mayam pumnamakna ipa isabu karini haina khangidoribano. Oisaba thiba misakni haiduna soida longnakigani. Madu pumnamak nasara loina mayoknagani pabo. Ai loina mayoknaba ngamgani. Sanangan ba yam thazadana masada yengi ngakpanasu loirabani. Ipadi nakoina tugumba ma leinaramgani haibadi nongmata wakhalna phaba lamsiludabani. Nasina naugumna lairiboi khanduna karimta yengsalhongdaba ipagi iran oiramale. Ipa thazade ko bungo nangi nasindagi ngasi haidorakli wase. Samasi minokpadi nang taraina lawgano. Wakhal mo nang khalo. Ipagi bungo. Ipa na matam piribasini. Isagi pama tawbada ipa na yet kadam leite. Adubo nang wakhal mo nang khalo hairibasini. Hairaga sanangan ba kadudagi thokinabu hotnai adubu sayon ba mapabu kamdun hairei. Pabong sanabu yumsigi mo oil loksinbiyo. Pabong niyabiyo. Sanangan ba pakumda pirakti masada haipetang onsinduna yenglai adubu mikup phadi nungsa soramo hondoklamlaga tuminadum thokre. Sayon basu kasida naidom oina wakhal amada leptuna lehawi. Somdana thazado hek halakpadagi magi kadagi sungthok thorakitri. Mamampa anina thong tinduna phana kauribasu thongdu suhang hangdorakitri. Suni pakhatna moi baba kaino ekhoi nungsi tawgadoribasibo thongse amta hangu hayoimi. Koiringsu matha sana I gyan ga tajadama. Nupa masadusu singadum magi pamjaba lei haidana hairakli. Madudu kari ekhoi tawdorisibo. Masi pumnamakse nangna hoya phabadagi thokliba ngangtaniko namaidum hikaigi haidane. Ho tainaro haujiktinya mama aingonda loina tainaro ba. Isagi ai phanaba siluba mama aigi irangneba mama aigi. Adumna ngangnaringai thajana ka manungdagi laukhongduna pochai langkhaibagi makhul tare. Moi baba isase kaino tawkhremi amta changseba. Anidu pakhatna thongdu kana thili. Bema magi bema se thongse ta hangoi mi ima ga ne wari phajana sanase se amta hangu se. Bema ai baba na haisi tabro thongse ta hangse nangi pamadu ipa da loin haisi thongse ta hango. Adum nek haikibaga ikuidana thongdu manungdagi tapna hangdorei. Suni na hana mang thadun sangi adubo posai mayam ama makhada kaibo toibo tawduna koisai sarga leirami. Thajasu angaubi amagumna masamanai phana floor mathaktuda phamduna tumina leirami. Matai manau anidu amuktang yengnaramlaga asagi nakta thuna sangsili. Bema kaino nangna tawrisibo. Si nangi pamado ima hoida hayusi karigino isana sumai tawribasibo. Thaja mabi tap taraktuna khonjel thokna mukap thorei. Ima aise sakti bro. Aise kusumu bro. Siya paida bro. Ingona kariya wata laibagino. Mana inung sijita mo. Nupido na ingon naging kariyan bagino. Mana ipamdrise. Kanagasuoy bayaro ima. Kanagasuoy bayaro ye. Ay mabunong siye. Ima na pasanay na biyo. Amdahay na biyo ba? Amdahay na biyo ima. Suni sauziki oinadi masabu temjinbu oina khumi. Isabu kanana thi hairagi
ꯑꯁꯨꯛ ꯐꯖꯔꯤꯕ ꯏꯆꯥꯁꯤꯕꯨ ꯏꯃꯥ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯥꯅꯅꯦ ꯐꯖꯅ ꯍꯥꯏꯒꯦꯁꯦ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯧꯔꯤꯅꯣ ꯅꯁꯥꯗꯣ ꯋꯥꯔꯅꯤꯅꯦ ꯅꯪꯕꯨ ꯀꯞꯄꯗꯣ ꯇꯣꯛꯑꯁꯤ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯆꯪꯗꯨꯅ ꯊꯦꯝꯖꯤꯟꯕꯗꯒꯤ ꯊꯥꯖꯁꯨ ꯃꯁꯥꯗꯣ ꯇꯞꯅ ꯇꯞꯅ ꯐꯥꯊꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯁꯟꯗꯦꯁꯨ ꯑꯣꯏꯕꯅꯤꯅ ꯁꯥꯌꯣꯟꯕ ꯌꯥꯍꯧ ꯉꯟꯅ ꯍꯧꯏ ꯌꯨꯝꯒꯤ ꯀꯔꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯈꯔꯁꯨ ꯁꯠ ꯇꯧꯁꯤꯜꯂꯤ ꯁꯅꯥ ꯉꯥꯟꯕꯗꯤ ꯃꯆꯥꯗ ꯋꯥ ꯂꯥꯡꯒ ꯉꯥꯡꯂꯛꯈꯤꯗ꯭ꯔꯤ ꯇꯨꯃꯤꯟ ꯃꯆꯥꯅ ꯇꯧꯔꯤꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩ ꯆꯥꯛ ꯏꯁꯤꯡ ꯆꯥꯊꯣꯛꯄ ꯂꯣꯏꯔꯒ ꯄꯨꯡ 11ꯒ ꯇꯥꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯐꯤꯔꯣꯜ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯖꯨꯂꯤꯒ ꯄꯨꯟꯅ ꯊꯣꯔꯛꯏ ꯁꯨꯃꯥꯡꯗ ꯂꯩ ꯒꯝꯂꯥ ꯁꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯔꯤ ꯄꯥꯕꯨꯡ ꯊꯣꯏꯁꯦ ꯄꯥꯛꯇ ꯉꯥꯛꯇꯪ ꯁꯥꯟꯅꯍꯜꯂꯨꯈꯤꯒꯦ ꯉꯔꯥꯡꯗꯒꯤ ꯉꯔꯪꯗ ꯂꯩꯔꯤ ꯑꯩꯁꯨ ꯉꯁꯤꯗꯤ ꯊꯕꯛ ꯍꯥꯡꯂꯤꯉꯩꯁꯤꯗ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯄꯨꯕꯤꯔꯒꯦ ꯇꯧꯕꯅꯤ ꯁꯅꯥ ꯉꯥꯟꯕ ꯇꯧꯔꯝꯕ ꯃꯊꯧꯗꯨ ꯂꯦꯞꯇꯨꯅ ꯃꯆꯥꯗ ꯃꯃꯥꯏ ꯇꯞꯅ ꯂꯩꯁꯤꯜꯂꯛꯇꯨꯅ ꯈꯨꯝꯂꯛꯏ ꯅꯪ ꯆꯠꯈꯤꯕꯗ ꯏꯆꯥ ꯊꯥꯖꯍꯣꯏꯗ ꯑꯃꯨꯛꯇ ꯆꯪꯂꯝꯃꯣ ꯁꯥꯌꯣꯟꯕ ꯃꯄꯥꯗ ꯐꯠ ꯌꯦꯡꯂꯛꯏ ꯑꯗꯨꯒ ꯄꯤꯁꯨꯝ ꯁꯨꯞꯂꯝ ꯀꯩꯒꯤꯅꯣ ꯆꯪꯂꯝꯃꯣ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯔꯝ ꯂꯩꯕꯒꯤꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯪꯅ ꯅꯝꯕꯔꯒ ꯆꯠꯇꯅꯕ ꯊꯝꯖꯤꯜꯂꯦ ꯍꯥꯏꯗꯅ ꯉꯔꯥꯡ ꯀꯞꯇꯅ ꯂꯥꯎꯗꯅ ꯌꯥꯝ ꯇꯧꯔ ꯃꯥꯜꯂꯦ ꯁꯥꯌꯣꯟꯕ ꯏꯁꯨꯛ ꯁꯨꯛꯏ ꯃꯈ꯭ꯋꯥꯡ ꯃꯦꯠꯇꯨꯅ ꯇꯧꯐꯝ ꯈꯪꯗꯅ ꯂꯩ ꯆꯠꯂꯣ ꯍꯥꯏꯔꯝꯂꯒ ꯖꯨꯂꯤꯕꯨ ꯄꯨꯔꯒ ꯊꯣꯔꯛꯏ ꯖꯨꯂꯤꯁꯨ ꯃꯄꯥꯗ ꯌꯦꯡꯗꯨꯅ ꯍꯪꯂꯛꯏ ꯄꯄꯥ ꯅꯦ ꯊꯥꯖꯍꯣꯏꯗ ꯆꯪꯗꯣꯏꯔꯣ ꯑꯩꯗꯤ ꯇꯜꯂꯦ ꯃꯆꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯆꯠꯂꯁꯤ ꯀꯣ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯁꯥꯌꯣꯟꯕ ꯈꯨꯝꯂꯛꯇꯦ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯧꯔꯤ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯨꯄꯤꯒ ꯑꯣꯏꯔꯦ ꯑꯉꯥꯡ ꯃꯆꯥꯒ ꯑꯃꯠꯇ ꯅꯠꯅꯗ꯭ꯔꯦ ꯏꯀꯥꯏꯕꯗꯒꯤ ꯀꯔꯤꯒ ꯇꯧꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯨ ꯈꯟꯕ ꯌꯥꯕ ꯈꯜꯂꯒ ꯊꯥꯖꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯂꯥꯛꯂꯦ ꯒꯦꯠꯁꯨ ꯑꯗꯨꯝ ꯍꯥꯡꯗꯨꯅ ꯂꯩꯔꯝꯕꯅ ꯖꯨꯂꯤꯕꯨ ꯈꯨꯠ ꯁꯝꯗꯨꯅ ꯄꯨꯟꯅ ꯌꯨꯝꯂꯣꯝꯗ ꯆꯪꯃꯤꯟꯅꯔꯛꯏ ꯁꯨꯅꯤꯒ ꯀꯣꯏꯔꯦꯡꯒꯁꯨ ꯁꯨꯃꯥꯡꯗ ꯄꯨꯟꯅ ꯍꯦꯛ ꯂꯩꯔꯝꯃꯤ ꯑꯅꯤꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯇꯧꯔꯝꯕ ꯃꯊꯧꯁꯤꯡꯗꯨ ꯂꯦꯞꯇꯨꯅ ꯍꯪꯂꯛꯏ ꯍꯩꯃꯥ ꯏꯆꯥ ꯂꯥꯏꯗꯅ ꯆꯪꯉꯧ ꯍꯣꯏ ꯕꯕꯥ ꯁꯨꯅꯤꯁꯨ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯂꯥꯎ ꯏꯃꯨꯡꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯏꯁꯨ ꯊꯣꯏꯁꯨ ꯌꯥꯎꯔꯛꯏꯗꯅ ꯖꯨꯂꯤꯗꯤ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯄꯥꯗ ꯑꯗꯨꯝ ꯇꯞ ꯅꯞꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ ꯁꯨꯅꯤꯅ ꯇꯧꯗꯨꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯄꯨꯁꯤꯟꯗꯨꯅ ꯐꯝꯍꯜꯂꯤ ꯏꯃꯥ ꯆꯥꯅꯕ ꯀꯔꯤꯅꯣ ꯑꯝꯇ ꯁꯦꯝꯃꯨꯈꯤꯒꯦ ꯉꯥꯏꯍꯥꯛꯅꯦ ꯅꯣꯏ ꯕꯕꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯨꯀꯣ ꯌꯥꯅꯤ ꯃꯥ ꯆꯥꯛ ꯆꯥꯔꯛꯄꯗ ꯉꯥꯏꯔꯤ ꯋꯥꯅꯕꯅꯤ ꯇꯧꯕꯤꯔꯨꯔꯅꯨ ꯃꯃꯥ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯩ ꯃꯍꯤ ꯑꯣꯏꯅ ꯄꯨꯕꯤꯔꯛꯂꯣ ꯍꯣꯏ ꯁꯨꯅꯤꯁꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯀꯣꯏꯔꯦꯡꯅ ꯊꯕꯛ ꯏꯪꯈꯥꯡꯗꯤ ꯀꯃꯥꯏ ꯇꯧꯔꯤ ꯏꯆꯥꯒꯤꯗꯤ ꯅꯤꯡꯊꯤꯅ ꯑꯗꯨꯝ ꯆꯠꯊꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯊꯣꯏꯗꯣꯛꯄ ꯀꯩꯁꯨ ꯂꯩꯇꯦ ꯑꯗꯨꯝ ꯉꯝꯅꯕ ꯍꯣꯠꯅꯖꯔꯤ ꯕꯕꯥ ꯐꯩ ꯏꯍꯦ ꯏꯁꯨ ꯊꯣꯏꯕꯤ ꯄꯨꯄꯨ ꯑꯝꯇ ꯄꯝꯒꯦ ꯂꯥꯎꯗꯅ ꯁ꯭ꯀꯨꯜꯒ ꯆꯠꯂꯕ꯭ꯔꯥ ꯅꯪꯕꯣ ꯖꯨꯂꯤ ꯀꯣꯏꯔꯦꯡꯕꯨ ꯃꯁꯛ ꯐꯖꯅ ꯈꯪꯗꯕꯅ ꯍꯥꯏꯔꯤꯕꯗꯨ ꯈꯨꯝꯗꯦ ꯃꯄꯥꯗ ꯉꯥꯊꯔꯒ ꯂꯩ ꯁꯥꯌꯣꯟꯕꯅ ꯊꯣꯏ ꯄꯨꯄꯨꯅ ꯍꯪꯂꯤꯁꯤ ꯈꯨꯝꯈꯣꯗꯅ ꯃꯁꯛ ꯈꯪꯗ꯭ꯔ ꯃꯥꯜꯂꯦꯅꯦ ꯏꯄꯥꯗꯤ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯅꯠꯇꯕꯅꯤꯅ ꯈꯪꯂꯝꯃꯔꯣꯏꯅꯦ ꯆꯥꯛꯈꯨꯝꯗ ꯆꯪꯈꯤꯕ ꯁꯨꯅꯤꯁꯨ ꯍꯩ ꯃꯍꯤꯗꯨ ꯁꯦꯝꯃ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯔꯛꯏ ꯇꯦꯕꯜꯗꯨꯗ ꯊꯝꯃꯤ ꯏꯕꯨꯡꯉꯣ ꯍꯩ ꯃꯍꯤ ꯄꯥꯏꯁꯤꯁꯦ ꯃꯣꯏ ꯕꯕꯥꯒꯤꯅ ꯁꯤꯗ ꯂꯩꯖꯔꯦ ꯌꯥꯔꯦ ꯑꯩꯒꯤꯗꯤ ꯑꯗꯨꯝ ꯊꯝꯃꯣ ꯅꯆꯥꯅꯨꯄꯤꯗꯨꯁꯨ ꯀꯧꯊꯣꯛꯄꯤꯔꯧꯗꯅ ꯋꯥꯔꯤ ꯁꯥꯟꯅꯖꯅꯕ ꯍꯣꯏ ꯑꯩ ꯀꯧꯊꯣꯔꯛꯂꯒꯦ ꯌꯥꯕ ꯌꯥꯔꯛꯀꯗ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦ ꯏꯀꯥꯏ ꯍꯥꯏꯗꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯑꯗꯨꯝ ꯍꯦꯟꯗꯣꯔꯛꯈꯤꯗ꯭ꯔꯦ ꯉꯔꯥꯡꯗꯒꯤ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯅꯠꯇꯦ ꯃꯆꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯗ ꯂꯩꯔꯒ ꯀꯔꯝꯕ ꯃꯥꯅ ꯈꯥꯡꯗꯨ ꯂꯩꯕ ꯉꯝꯗꯣꯏꯅꯣ ꯁꯥꯌꯣꯟꯕ ꯂꯩꯕꯗꯨꯒꯤ ꯁꯨꯅꯤꯁꯨ ꯍꯥꯏꯒꯦ ꯌꯥꯎꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯌꯣꯟꯕꯗꯤ ꯃꯥꯏꯊꯣꯡꯗ ꯀꯔꯤꯝꯇ ꯎꯊꯣꯔꯛꯇꯨꯅ ꯂꯩ ꯍꯩ ꯃꯍꯤꯗꯨ ꯊꯛꯇꯨꯅ ꯀꯣꯏꯔꯦꯡꯅ ꯑꯩ ꯁ꯭ꯋꯥꯏꯗ ꯄꯦꯄꯥꯃꯨꯛ ꯉꯥꯡꯗ ꯂꯩꯔꯅꯨꯅꯦ ꯆꯠꯂꯣ ꯅꯆꯥꯅꯨꯄꯤꯗꯣ ꯀꯧꯕꯤꯔꯨꯔꯣ ꯃꯁꯤꯗꯤ ꯁꯨꯅꯤꯁꯨ ꯃꯃꯤꯠ ꯃꯅꯥꯗꯨ ꯇꯧꯔꯝꯂꯒ ꯊꯥꯖꯕ ꯀꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ ꯀꯨꯏꯗꯦ ꯁꯨꯅꯤꯒ ꯄꯨꯟꯅ ꯊꯣꯛꯃꯤꯟꯅꯔꯛꯏ ꯊꯥꯖ ꯁꯥꯌꯣꯟꯕ ꯎꯕꯗ ꯏꯀꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯃꯥꯏ ꯂꯨꯛꯊꯗꯨꯅ ꯆꯪꯂꯛꯏ ꯐꯝꯃꯣ ꯁꯤꯗ ꯃꯣꯏ ꯕꯕꯥ ꯃꯊꯛꯀꯤ ꯇꯣꯏꯂꯦꯠꯀꯤ ꯏꯁꯤꯡꯗꯣ ꯉꯁꯥꯏꯗꯤ ꯌꯥꯍꯧꯗꯕꯅꯤꯅꯦ ꯑꯗꯨ ꯑꯝꯇ ꯌꯦꯡꯕꯤꯔꯨ ꯂꯥꯎꯕ ꯍꯧꯖꯤꯛꯇ ꯑꯩꯅ ꯆꯪꯂꯨꯕꯗꯗꯤ ꯌꯥꯍꯧꯕꯅꯤꯗ ꯀꯔꯤꯅꯣ ꯍꯥꯏꯔꯤꯁꯤ ꯃꯃꯥ ꯑꯁ
ꯑꯝꯇ ꯍꯧꯒꯠꯂꯛꯑꯣꯏ ꯃꯤ ꯎꯊꯣꯛꯅ ꯋꯥꯁꯦ ꯈꯪꯈꯤꯗ꯭ꯔꯦ ꯂꯩꯃ ꯍꯥꯏꯔꯒ ꯀꯣꯏꯔꯦꯡꯕꯁꯤꯡꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯅꯤꯗꯨ ꯍꯦꯛ ꯊꯣꯛꯈꯤꯕꯒ ꯀꯥꯗꯨ ꯏꯁꯤꯛ ꯁꯤꯛꯈ꯭ꯔꯦ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯋꯥ ꯂꯥꯡ ꯉꯥꯡꯅꯗꯦ ꯊꯥꯖꯁꯨ ꯃꯃꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯔꯤ ꯁꯥꯌꯣꯟ ꯃꯃꯥꯅ ꯅꯨꯄꯥ ꯍꯥꯏꯗꯨ ꯑꯣꯏꯔꯨꯕꯅꯤꯅ ꯋꯥꯗꯨ ꯃꯍꯥꯅꯥꯅ ꯉꯥꯡꯐꯝ ꯊꯣꯛꯏ ꯍꯥꯏꯗꯅ ꯐꯤꯕꯝꯗꯨ ꯍꯥꯏꯐꯦꯠ ꯁꯦꯝꯂꯒ ꯆꯥꯛ ꯑꯝꯇ ꯆꯥꯗꯦ ꯍꯥꯏꯔꯤꯁꯤꯅ ꯐꯤꯒꯔ ꯁꯦꯝꯃꯒꯦ ꯍꯥꯏꯔꯤꯔꯣ ꯊꯥꯖ ꯏꯇꯞ ꯇꯞꯅ ꯈꯨꯝꯂꯛꯏ ꯑꯩ ꯌꯥꯝ ꯏꯀꯥꯏꯔꯛꯑꯦ ꯍꯧꯖꯤꯛꯇ ꯑꯩꯅ ꯋꯥꯈꯜ ꯐꯔꯨꯕꯒꯤ ꯑꯁꯨꯝꯅ ꯇꯧꯖꯕꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯑꯩ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ ꯁꯥꯌꯣꯟꯕ ꯇꯨꯃꯤꯟꯅ ꯉꯥꯏꯍꯥꯛ ꯂꯩ ꯃꯈꯨꯠ ꯈꯨꯠꯁꯥꯁꯤꯡꯗꯨ ꯄꯨꯟꯁꯤꯟꯅꯔꯒ ꯃꯃꯥꯏ ꯍꯥꯏꯐꯦꯠ ꯅꯣꯟꯊꯗꯨꯅ ꯂꯩ ꯊꯥꯖꯁꯨ ꯁꯥꯌꯣꯟꯕꯅ ꯍꯣꯏ ꯃꯥꯏ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯕꯗꯨꯗ ꯏꯀꯥꯏꯔꯛꯂꯗꯨꯅ ꯐꯝꯂꯝꯕꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯄꯤꯔꯥ ꯆꯦꯟꯅ ꯈꯣꯟꯖꯦꯜꯗꯨ ꯅꯤꯛꯂꯤ ꯅꯤꯛꯂꯤꯅ ꯍꯥꯏꯔꯛꯏ ꯁꯥꯌꯣꯟꯕ ꯅꯪ ꯍꯜꯂꯣ ꯑꯩ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯑꯔꯣꯏꯒꯦ ꯑꯩ ꯁꯨꯝ ꯏꯀꯥꯏꯔꯛꯏ ꯅꯪ ꯍꯜꯂꯣ ꯑꯩ ꯍꯥꯏꯔꯝꯂꯒ ꯀꯞꯇꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯟꯈꯤꯗꯨꯅ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯂꯩꯈ꯭ꯔꯦ ꯂꯨꯝꯗꯨꯅ ꯋꯥꯔꯤ ꯇꯥꯔꯝꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨꯁꯨ ꯍꯣꯕꯦ ꯍꯣꯕꯦ ꯑꯃꯨꯛ ꯆꯪꯂꯛꯏ ꯁꯥꯌꯣꯟꯕꯁꯨ ꯍꯧꯒꯠꯂꯛꯂꯤ ꯁꯨꯅꯤ ꯏꯄꯥ ꯄꯥꯈꯠꯆꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪ ꯃꯔꯨꯞꯁꯦ ꯃꯁꯥꯒꯤ ꯂꯥꯏꯅꯥ ꯑꯃꯁꯨ ꯂꯩꯕꯅꯤ ꯍꯧꯖꯤꯛꯁꯨ ꯇ꯭ꯔꯤꯠꯃꯦꯟ ꯆꯠꯊꯗꯨꯅ ꯗꯣꯛꯇꯔ ꯂꯣꯏꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯥꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯩꯈꯤꯕ ꯍꯥꯏꯕꯁꯤꯅ ꯍꯦꯟꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯔꯛꯀꯗꯧꯔꯤꯕꯅꯤ ꯏꯁꯥꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯗꯣ ꯌꯦꯡꯕꯤꯔꯒ ꯏꯁꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯑꯃꯨꯛꯇ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯨ ꯏꯃꯥ ꯏꯆꯥꯗꯅꯦ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯏꯕꯨꯡꯉꯣ ꯏꯃꯥ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯁꯥꯌꯣꯟꯕ ꯇꯧꯅꯔꯤꯕ ꯃꯇꯧꯁꯤꯡꯁꯤꯗ ꯀꯣꯛ ꯉꯥꯎꯔꯛꯀꯗꯧꯔꯤ ꯀꯔꯤ ꯅꯨꯡꯒꯤ ꯂꯥꯛꯂꯨꯕꯅꯣ ꯍꯥꯏꯕꯗꯨ ꯌꯧꯔꯤ ꯏꯃꯥ ꯅꯆꯥꯗ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ ꯇꯧꯏꯗꯤꯃ ꯈꯨꯠꯇꯣ ꯊꯥꯗꯕꯤꯌꯨ ꯁꯨꯅꯤꯅ ꯀꯞꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯍꯥꯏꯖꯔꯛꯂꯕꯗꯨꯗꯗꯤ ꯁꯥꯌꯣꯟꯕꯁꯨ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤ ꯊꯥꯖꯒꯤ ꯅꯥꯛꯇ ꯆꯪꯂꯛꯏ ꯊꯥꯖ ꯁꯤ ꯋꯥꯔꯤ ꯐꯖꯅ ꯁꯥꯁꯤꯁꯦ ꯊꯣꯡꯁꯤꯝ ꯊꯥꯡꯉꯨ ꯁꯤ ꯑꯗꯨꯃꯥꯏꯅ ꯇꯧꯅꯨꯁꯤ ꯊꯥꯖ ꯇꯥꯕ꯭ꯔꯣ ꯊꯥꯖꯅ ꯃꯅꯨꯡꯗꯒꯤ ꯀꯞꯂꯤ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯤ ꯈꯜꯂꯤ ꯑꯩꯅꯗꯤ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤ ꯌꯥꯔꯦ ꯆꯠꯈ꯭ꯔꯣ ꯀꯅꯥꯝꯇ ꯆꯪꯂꯛꯀꯅꯨ ꯑꯩ ꯀꯔꯤꯝ ꯇꯥꯅꯤꯡꯗꯦ ꯑꯩ ꯊꯟꯗ ꯂꯩꯖꯔꯒꯦ ꯀꯩꯝ ꯍꯥꯏꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯑꯩꯅ ꯁꯣꯏꯕꯅꯤ ꯑꯩꯅ ꯂꯥꯟꯕꯅꯤ ꯋꯥꯗꯣ ꯍꯥꯏꯔꯝꯂꯒ ꯊꯥꯖꯗꯨ ꯁꯨꯁꯨ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯐꯅ ꯀꯧꯔꯁꯨ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯔꯕꯁꯨ ꯌꯥꯈꯤꯗ꯭ꯔꯤ ꯀꯣꯟꯅ ꯊꯪꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯀꯣꯏꯔꯦꯡꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯑꯣꯏꯔꯔꯣꯏ ꯍꯟꯅꯕ ꯇꯧꯔꯣ ꯊꯣꯡ ꯍꯥꯡꯉꯨ ꯍꯥꯏꯕ ꯌꯥꯔꯔꯣꯏ ꯆꯠꯅꯕ ꯇꯧꯔꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯇꯧꯗꯣꯔꯤꯁꯤꯕꯨ ꯑꯩ ꯁꯤꯅꯤꯡꯉꯦꯗ ꯑꯩ ꯁꯥꯌꯣꯟꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯕꯕꯥ ꯏꯃꯥ ꯉꯁꯤꯒꯤꯗꯤ ꯅꯆꯥ ꯍꯟꯖꯔꯒꯦ ꯍꯌꯦꯡ ꯁꯣꯏꯗꯅ ꯅꯆꯥ ꯂꯥꯛꯆꯒꯦ ꯋꯥꯈꯜ ꯍꯦꯟꯅ ꯈꯟꯖꯤꯟꯕꯤꯔꯨꯔꯅꯨ ꯐꯔꯦ ꯌꯧꯅꯕ ꯇꯧꯔꯣ ꯏꯄꯥ ꯊꯤꯟꯗꯣꯛꯀꯦ ꯀꯣꯏꯔꯦꯡꯅ ꯒꯦꯠ ꯐꯥꯎꯕ ꯊꯤꯟꯗꯣꯔꯛꯂꯦ ꯋꯥ ꯈꯔꯁꯨ ꯍꯥꯏꯔꯝꯗꯨꯅ ꯒꯥꯔꯤꯗꯨ ꯊꯧꯗꯣꯔꯛꯂꯦ ꯋꯥꯈꯜꯗꯨꯗꯤ ꯃꯐꯩ ꯑꯃꯗ ꯄꯨꯔꯤ ꯇꯔꯪ ꯑꯃꯗ ꯒꯥꯔꯤꯗꯨ ꯊꯧꯔꯛꯄꯅ ꯄ꯭ꯔꯦꯃꯤ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯅꯥꯛ ꯌꯧꯔꯛꯂꯦ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯃꯤ ꯖꯨꯂꯤꯅ ꯄꯄꯥ ꯃꯆꯥ ꯍꯣꯏꯗ ꯌꯧꯔꯕꯣ ꯋꯥꯁꯤꯗ ꯖꯨꯂꯤ ꯍꯔꯥꯎꯅ ꯐꯟ ꯆꯣꯡꯉꯤ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯨꯄꯤꯗꯨꯗ ꯀꯣꯜ ꯇꯧꯏ ꯑꯗꯨ ꯄꯥꯏꯔꯛꯇ꯭ꯔꯤ ꯍꯟꯖꯤꯟ ꯑꯃꯨꯛ ꯇꯧꯁꯤꯜꯂꯤ ꯑꯗꯨꯁꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤ ꯀꯩꯗꯧꯔꯖꯥꯠꯅꯣꯅꯦ ꯁꯣꯟꯗꯨꯅ ꯀꯣꯜꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯧꯁꯤꯜꯂꯒ ꯐꯣꯟꯗꯨ ꯅꯥꯀꯣꯡꯗ ꯊꯝꯂꯒ ꯃꯃꯥꯏ ꯅꯣꯟꯈꯠꯂꯛꯄꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤꯗꯨꯅ ꯅꯣꯛꯃꯤ ꯒꯦꯠꯇꯨ ꯍꯥꯡꯂꯒ ꯊꯣꯔꯛꯂꯤꯕꯗꯨ ꯎꯔꯤ ꯅꯨꯄꯤꯗꯨꯒꯤ ꯁꯛꯇꯝ ꯎꯔꯕ ꯁꯤꯇꯗ ꯁꯥꯌꯣꯟꯕ ꯑꯇꯩ ꯑꯇꯣꯞꯄ ꯋꯥꯈꯜ ꯄꯨꯝꯕꯗꯨ ꯂꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯃꯥꯁꯨ ꯅꯣꯛꯃꯤ ꯅꯨꯄꯤ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯖꯨꯂꯤꯁꯨ ꯍꯦꯟꯁꯅꯥ ꯎꯕꯗ ꯊꯣꯡꯒꯥꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯥꯡꯗꯣꯛꯇꯨꯅ ꯃꯈꯨꯠ ꯊꯤꯡꯗꯣꯔꯛꯂꯒ ꯀꯧꯔꯛꯏ ꯃꯆꯥ ꯂꯥꯛꯑꯣ ꯀ꯭ꯌꯨꯠ ꯑꯣꯏꯔꯝꯃꯦꯅ ꯊꯣꯏꯁꯤꯗꯤ ꯃꯆꯥꯗꯒꯤ ꯍꯦꯟꯅ ꯐꯖꯊꯣꯛꯈ꯭ꯔꯦ ꯀꯃꯥꯏ ꯇꯧꯅꯤ ꯍꯥꯏꯔꯒ ꯃꯥꯅ ꯁꯤꯠꯇꯨꯗ ꯐꯝꯂꯒ ꯖꯨꯂꯤꯕꯨ ꯇꯝꯄꯥꯛꯇꯨꯗ ꯑꯣꯏꯅ ꯄꯝꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯤ ꯅꯨꯄꯥꯁꯤꯅ ꯋꯥ ꯂꯥꯡꯒ ꯀꯔꯤꯝꯇ ꯉꯥꯡꯗꯕꯗꯨꯗ ꯍꯦꯟꯁꯅ ꯍꯜꯂꯞꯅ ꯅꯨꯄꯥꯁꯤꯗ ꯌꯦꯡꯂꯛꯏ ꯁꯥꯔ ꯍꯛꯆꯥꯡꯒ ꯉꯝꯗꯕ꯭ꯔꯣ ꯉꯝꯃꯤꯗ ꯀꯩꯗꯧꯔꯦ ꯀꯩꯁꯨ ꯇꯧꯗꯦꯗ ꯍꯥꯏꯔꯒ ꯍꯦꯟꯁꯅꯥꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯁꯥꯌꯣꯟꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩ ꯁꯦꯀꯦꯟ ꯈꯔ
ꯑꯗꯨꯝꯅ ꯂꯩꯔꯨꯔꯒ ꯁꯥꯌꯣꯟꯕ ꯃꯈꯨꯠ ꯅꯥꯝꯃ ꯇꯤꯡꯊꯣꯔꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯏꯈꯪ ꯈꯪꯅ ꯐꯠ ꯌꯦꯡꯂꯛꯏ꯫ ꯅꯨꯄꯥꯗꯨꯗ ꯌꯦꯡꯂꯛꯇꯦ ꯃꯈꯨꯠ ꯅꯥꯝꯃꯗꯨꯅ ꯑꯗꯨꯝ ꯒꯥꯔꯤ ꯊꯧꯔꯤ꯫ ꯁꯥꯔ, ꯑꯉꯥꯡ ꯌꯥꯎꯔꯤꯌꯦ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯏ, ꯑꯗꯨꯕꯨ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯅ ꯈꯨꯝꯂꯛꯏ꯫ ꯑꯉꯥꯡ ꯌꯥꯎꯔ ꯀꯩꯗꯧꯔꯒꯦ? ꯒꯥꯔꯤꯁꯦ ꯆꯨꯝꯅꯝꯗ ꯊꯧꯔꯤꯁꯤ ꯅꯪꯕꯣ? ꯍꯦꯟꯁꯅ ꯋꯥ ꯃꯈꯥꯃꯨꯛ ꯇꯥꯔꯨꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯊꯧꯔꯛꯂ ꯃꯇꯨꯡ ꯄꯥꯛ ꯑꯃꯗ ꯒꯥꯔꯤꯗꯨ ꯈꯥꯝꯅꯩ, ꯑꯍꯨꯝꯗꯨ ꯐꯠ ꯐꯠ ꯀꯨꯝꯊꯅꯩ꯫ ꯁꯥꯌꯣꯟꯕ ꯇꯤꯀꯦꯠꯇꯨ ꯀꯛꯂꯒ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ꯫ ꯖꯨꯂꯤꯗꯤ ꯍꯔꯥꯎꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯈ꯭ꯔꯦ꯫ ꯃꯆꯥ, ꯁꯨꯃꯥꯏꯅ ꯔꯥꯎꯟ ꯎꯪꯕꯤꯗꯨ ꯇꯣꯡꯁꯤ꯫ ꯇꯨ ꯆꯤꯌꯥꯔ ꯃꯌꯥꯝ ꯂꯩꯔꯤꯁꯦ, ꯂꯥꯛꯑꯣ꯫ ꯇꯣꯡꯁꯤ꯫ ꯁꯥꯌꯣꯟꯕꯅ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯐꯝꯂꯝꯒꯦ, ꯉꯥꯏꯍꯥꯛ ꯌꯦꯡꯉꯨꯔꯣ꯫ ꯍꯣꯏ꯫ ꯁꯥꯌꯣꯟꯕꯗꯤ ꯑꯗꯨꯝ ꯐꯝꯂꯒ ꯂꯩꯍꯧꯔꯦ꯫ ꯍꯦꯟꯁꯅꯥꯒ ꯖꯨꯂꯤꯒꯗꯤ ꯁꯥꯟꯅꯐꯝ ꯂꯩꯔꯤꯕꯗꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ꯫ ꯑꯅꯤꯗꯨꯗꯤ ꯅꯨꯡꯉꯥꯏꯖꯕꯤ ꯑꯣꯏꯈ꯭ꯔꯤ, ꯂꯥꯛꯅꯗꯅ ꯅꯣꯛꯈꯦꯗꯅ ꯁꯥꯟꯅꯔꯤ꯫ ꯃꯁꯥꯅ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯠ ꯑꯣꯏꯅ ꯅꯣꯛꯄꯗꯨ ꯎꯔꯒ ꯂꯥꯞꯇꯛ ꯌꯦꯡꯂꯤꯕ ꯁꯥꯌꯣꯟꯕꯁꯨ ꯃꯊꯟꯇ ꯅꯣꯛꯂꯛꯏ꯫ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯤꯠꯌꯦꯡ ꯊꯝꯂꯛꯏ꯫ ꯀꯔꯤꯁꯨ ꯈꯦꯟꯅꯗꯦ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯤꯅꯣꯛ ꯑꯅꯤꯗꯣ꯫ ꯁꯥꯌꯣꯟꯕ ꯉꯥꯏꯍꯥꯛꯇꯤ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯁꯥꯟꯅꯕꯗꯨ ꯋꯥꯔꯛꯂꯗꯨꯅ ꯐꯝꯐꯝ ꯂꯩꯔꯤꯕꯗꯨꯗ ꯑꯣꯏꯅ ꯆꯪꯁꯤꯟꯗꯨꯅ ꯐꯝꯈ꯭ꯔꯤ, ꯑꯗꯨꯒ ꯖꯨꯂꯤꯅ ꯁꯥꯟꯅꯔꯤꯕꯗꯨ ꯑꯣꯏꯅ ꯅꯣꯛꯇꯨꯅ ꯌꯦꯡꯂꯒ ꯂꯩ꯫ ꯁꯥꯌꯣꯟꯕꯁꯨ ꯃꯣꯜꯂꯤ ꯂꯥꯛꯇꯨꯅ ꯅꯨꯄꯤꯗꯨꯒꯤ ꯅꯥꯀꯜꯗ ꯐꯝꯊꯔꯛꯏ꯫ ꯍꯦꯟꯁꯅ ꯖꯨꯂꯤꯗ ꯑꯗꯨꯃꯛ ꯃꯤꯠꯌꯦꯡ ꯊꯝꯂꯤ꯫ ꯁꯥꯌꯣꯟꯕ ꯅꯨꯄꯤꯁꯤꯗ ꯌꯦꯡꯅ ꯄꯣꯀꯦꯠꯇꯒꯤ ꯕꯣꯛꯁ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯍꯦꯟꯁꯅꯥꯁꯨ ꯐꯂꯞ ꯌꯦꯡꯊꯣꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯥꯗꯨꯅ ꯄꯥꯏꯔꯝꯂꯤꯕ ꯄꯣꯠꯁꯛꯇꯨ ꯎꯕꯗ ꯇꯤꯡꯉꯛ ꯌꯦꯡꯂꯛꯏ꯫ ꯁꯥꯔ, ꯀꯩꯒꯤ ꯔꯤꯡꯅꯣ ꯑꯗꯨꯕꯣ? ꯅꯪꯒꯤꯅꯤ, ꯄꯥꯝꯗ꯭ꯔꯕꯣ? ꯍꯦꯟꯁꯅꯥ ꯈꯨꯝꯗꯦ, ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯥꯌꯣꯟꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯨꯠ ꯃꯆꯥꯗꯣ ꯏꯍꯥꯡ ꯍꯥꯡꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯨꯄꯤ ꯍꯥꯏꯁꯤꯗꯤ ꯁꯅꯥ ꯈꯨꯗꯣꯞ ꯁꯤꯒꯗꯕꯅꯤ꯫ ꯃꯇꯝ ꯑꯃꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯇꯠꯇꯅ ꯍꯥꯏꯔꯝꯕ ꯋꯥꯅꯤ꯫ ꯏꯃꯥꯒꯤ ꯑꯔꯣꯏ ꯃꯤꯀꯨꯞꯇꯨꯗ ꯏꯐꯝꯗ ꯁꯤꯟꯅꯔꯝꯕ ꯈꯨꯗꯣꯜ ꯑꯗꯨꯃꯗꯤ ꯑꯩꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯦ, ꯃꯥꯡꯈ꯭ꯔꯦ, ꯑꯩꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯏꯃꯥꯅ ꯍꯥꯏꯔꯝꯕ ꯄꯨꯝꯕꯗꯤ ꯃꯆꯥ ꯑꯩꯅ ꯉꯥꯛꯀꯅꯤ꯫ ꯍꯦꯟꯁꯅ ꯏꯔꯥ ꯊꯥꯡꯂꯕ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯅꯨꯄꯥ ꯃꯥꯒꯤ ꯃꯇꯧꯕꯨ ꯌꯦꯡꯂꯛꯏ꯫ ꯁꯥꯔ, ꯈꯨꯗꯣꯜꯗꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯁꯥꯏꯠ ꯕꯦꯛꯇꯨꯗꯒꯤ ꯆꯦꯌꯣ ꯃꯆꯥ ꯑꯃ ꯂꯧꯊꯣꯔꯛꯏ꯫ ꯃꯥꯅꯤ, ꯅꯣꯡꯃ ꯅꯨꯄꯥꯁꯤꯗꯒꯤ ꯇꯥꯍꯧꯕ ꯈꯨꯗꯣꯞꯇꯨꯅꯤ꯫ ꯁꯥꯌꯣꯟꯕ ꯈꯨꯗꯣꯞꯇꯨꯕꯨ ꯎꯕꯗ ꯅꯨꯄꯤꯁꯤꯗ ꯇꯔꯨ ꯌꯦꯡꯂꯛꯏ꯫ ꯁꯅꯥ